Imes Paodam 7th tabiribasingbu ahan mamaktada binitana taram noksabagaloyna kurumjari. Hauzik Paodam asigi maroyo pau thamjari. Kuki militant sing nomai kapsalakpadagi mahiroi ama laikhidre. Security personnel sing lambi thinglamba nupi sing phuramle. Education Minister T.S. Basanta Kumar Chief Minister Scholars Students Rehabilitation Scheme CMCSRS 2023 ngasi launch tawkre. All as home Kaksing relief camp by inmates singda dup chaba tambiduna dup chankre. Loinana Communist Party of India gi MP Manga Manipur Latuna Governor Unakre Amadi Moiranga Satuna relief camp ki inmates singa Unakre. Mapunga Paulo Virase. Ngasi ahing nungyay matong punganirom tawa matamda Bisnupur District ki Moirang Kendra gi manung chanba Kwakta Agriculture Office manaki tidim lambi oiriba Kwakta Municipal Council Ward number 8 Kuki militant sing na lumlaga nongmay na kaplambadagi sahi tara khakdama ngairiba mahiroi ama nongmay maru kaya panduna mafam dumagtada laikhidre. Laikhidraba miyoy adugi mamingna Mayangbam Riki sahi tara apokpa ibom jakawi mahak Kwakta Municipal Council Ward number 9 Moirang Turel Bandagini. Laikhidraba Mayangbam Riki asi VDF ibom jagi machani mahak hauzik Moirang Multipurpose Higher Secondary School da class 12 tamliba mahiroini. Thagdok thokpamdagi phangba pauna hairiba miyoy asi khulngakpa volunteer ni mahakna gari macha Tauraga Kota Bazar Tamna Lakpada Kota Ward number 8 ki mapa yorakpada Kulai Matik Chana Paiba Kuki militant sing na lumlaga nongmay kablakpada nongmay maru mari mga panbadagi Riki Lambigi nakal da taduna laikhidabani hairi. Ikan Kanadana mafam adumagtada Moirangdagi Commando Personnel Bidyasor Koba masu Phagakchau Ikhaida masagi alto karda lakpada nongmay kablakhi maduda mahaki gari khara sokhi adubu aswapandi yahodre hairi. Thaudo adu thokle haibadagi lamdagi maira paibi ima kayana Kota da thomjilakhi ayupung maparom tabada lambi thatuna leiriba ima ibel singda army kangbo amana ima singbo gari dagi wa chai yot kaya puthораklaga phuba saiba tawbadagi ima kaya asopan nangke hairi mafam adu leirambi ima singna phongdorakpada ngasi ayupung mapalom tabada Kota Bazar da army sing miyamna hankro haina thatpani Army singna gari dagi kumtharaklaga chai paiba yot paiba tawraga nupi singda phuba chaiba nongmai gi batna surakpa tawrakhi aduga makhoi gari thauraga chatki ahal amasu makhong te ek nupi sing tamthina phuram laga chatkiba si lenga na yengduna leiriba karigino maitai hatlage haibra maitai nupi da phurakpa haibasi aikhoi hingbagi kanadre aikhoi yamna pende haina phongdorakhi Akut thaba sida lairi bai bai ben singa tan bai aba nga ko yangdan ami na khut thaba mai tai nupi da khut thaba ai bse koi hing bai aat lai tre icha sa asigi thabak se ima ko je chma chum ne lai raga kon si je loi sin laga da ko ya pe angam ma thong sin je mai tai je loi na alaga laga bra ai ko ta mo ya pe Thagdok thokpamda Moirang Kendra MLA Santina Laktuna Yangsilakhi Amadi Laibaktiba Thagdokta Laikhidraba Angang adugi nungaitaba phongdoladuna mahakna hai INA High School Koktada numit kharanigi mamangdagi Mapanchuba Assam Rifles na lairamba si government ki order yawba nate INA High School da lairiba Assam Rifles camasi ngasi pung mari phawbagi manungda lokthoknaba Honorable CM da hairagani aduga Gorthon Assam Rifles tu lokthoknaba honaragani hainasu miyamda thajaba piki Panbay abadi ngasi ahing nongyay matung pung amarong tabadagi Kota Ward number 9 gi Moirang Turel Mapalda khulngakna lairiba village volunteer sing state force amadi VDF singda Kuki militant singa nomai kapsilakre state force yauna village volunteer singna su amu handana nomai kapki hauzik phawba so panasi nagi paudi phangdri nomai asi ayupung taru adwaida amuk leploro matung pung tara taw matamda amuk akan mamongda nomai kapnakhi
Madugi makha taba matamdasu marakta amuk nongmai kapnaki nongmai kapnaba aduda kuki military ani sibagaloyana ahum aswapan nangkre hairi nakalamaromda athengbada phangba pauda khuthoknaba aduda state force tagi commando ama makokta panduna sire hairi Amaromda ngasi ahing nongyay matung pung anirom tabada kogda ward number 8 ta kuki militant sing nongmai kablakpada laikhidraba Moirang Multipurpose Higher Secondary School da class 12 tamliba Mayangbam Riki Maitegi Mahaki school ki teaching amadi non teaching staff sing amadi mahairoi singna awawa phongdopaga loyana mahairoi hatpa yaningde aikhoi peace pami haiba slogan kaya ga loyana wakan mifam chathaduna khongjang sangsenkre Moirang Multipurpose Higher Secondary School campus ta pangthokiba protest aduda mahairoi sing amadi oza sing loinana non teaching staff singna mena ani tumina leptuna Riki ki thawaina mapugi leikolda ingna sikna leirunaba awawa phongdopaga loyana school ki campus wangmada wakami phama su phamduna kholau kaya su lauki Manipur gi phaugi pothok marang kaina puthokliba mapha amani hainariba Kaksingdasu local kaya ising phangdabagi awawa mayoknari Kaksing wairi awang local amasung mantak local da chaurakna low pari chahum lomda ising phangdabadagi lomi sing awaba mayoknari Kaksing SG MLA mayang lambam Rameso na local adugi lomi sing loyana wari watai sanaduna ising piba yananaba khananainakre Ahan bagi oina handaki lorok asi nangnanaba Kaksing phauduna seliba sengmai tureldagi ising singkhatuna local singda ising pidanaba ising singnaba pamlayanabagi damak lupali sing yangkhai gi tengbang pikre Tengbang piba aduga marilayana MLA mayang lambar Rameshwar na hai Kaksing asi Rice Born of Manipur haina khangnariba lamda amani lamda masigi lomi singna aikhoi gi thawai oiribani mahakna Kaksing SG MLA amoina Kaksing AC amadi Kaksing gi mafam singda leiriba lomi sing yai phanabagi damak lenga ki tongan ba loisangdagi taknaduna lauthanaba honagani Kaksing wairi awang local da sengmai tureldagi dam thingatuna ising mathau taba matamda ising phanghanba yanaba project da hatuna sahi khara asida semnaba honaragani phangdokhi Pagraga da masagi koigi laudi uzaba lauduna masagi nataba akoi loksanu baita pataduna maming da leitaba magi mamingda adubu maduna magi patana mardu puragadi concerned MLA na chithi ama hira kanda verify tawrakanda madugi chithi du puraga harlo ya bagi board ma kunya final tawkre Manipur tholiba kangluki irang asna maram oiraga lanjena duna leiriba government amasung government aided college ki mahiroi shingi makhatana lairik tamthaba yanabagi pandamda CM gi miyeng makhada Chief Minister's College Students Rehabilitation Scheme CMCSRS 2023 ngasi Education Minister Thaunauzam Basanta Kumarna DIPR gi auditorium da launch tawkre loinana launch tawriba scheme asi chaliba saye sikhaktagini mathau tarabadi sangdorakpasu yai haina Education Minister na phongdokre lenga ki Directorate of University and Higher Education knows no barrier haiba theme gi makhada implement toba CMCSRS 2023 launch toba gi tharamadda Education Minister Thaunauzam Basanta Kumar na hai Chief Minister gi miyek makhada ngasi launch tawriba scheme asi irangas na maram oiraga hakthengna na sohalaba mahairoi amadi intercollege transfer facility haina category ani khaidotuna mahairoi singda khudong chaba piri ahanba category ga oina tholiba irangas na maram oiduna tongan maphamda lanjena duna leiriba government amasung government aided college ki undergraduate mahairoi singna scheme asigi makhada mahairoi aduna tamningba college amada tambagi ayaba piri Kumja lisingani kulumdoi kunmari gi oina admission free oigani one time rehabilitation grant oina lairik uniform amadi mathau taba expenditure gi damak mahiroi amada lupa lising tara pigani loidana mahiroi singda smartphone amamam pibatanatana nupi mahiroi singi oina UISESF ki makhada sanitary pad amadi sports equipment sing lemna phangangani Scheme asigi ani shuba category gi oina government amasung government aided college da semester ama hekta da tamliba lanjena tuna leiriba mahiroi singna atopa college amada transfer toba yabagi khudong chaba piri loidana kumja lisingani kulumdoi kunmari gi oina free admission fee oigani Scheme asigi application notification tha asigi manungda media khutang da khangan jagani masida apply tawningba mahiroi singna
online gi khuthangda apply toba yagani karigumba internet ki athingba leiragana eligible students singda akaknaba matam piduna district singi DC khuthangda application form thajinba yagani mahiroi singna form thajilakpa matamda makhoi lanjena duna leiba mahiroi ni khangnaba SDO amadi SDC na piba genuine oiba certificate ama yaurakadabani Amaromda Directorate of University and Higher Education Sinduna Mahiroi Singh Lyric Laisu Tambada Hena Kumang Sauksinaba MI gi 55-inch ki TV screen amasu lamdamasta leiriba college kunmathoida yanthok lagani hainasu Education Minister na makhata ki percentage so normalization somewhere right we start to be we start phase by phase 9 to 12% होगानी and at the same time college su maybe sessions with exams होगा colleges su August तक ना college session होगानी September तक ना फिर DMU su होगा करना होने से thank you Peace Committee District Administration Kaksing na sinduna Kaksing Wairi Panjau Palumda laiba Oles Home Kaksing da hangliba relief camp ta leiriba inmates singda makhoi gi pocket money kharada oirabasu tanjanabagi wakhalonda inmates singda dup chaba tambiduna dup chankre inmates singna dup saduna masa masa gi paisa khara khara da oirabasu thokchanaba chathariba khongthang asida DC Kaksing Somorjit Salam masamak laktuna yengsinkhre loinana Home Department ki makhada relief camp ta leiriba inmates singda ahanba phase ki oina lupa chonga mateng pikre Peace Committee asigi Vice Chairman Yangkhom Nilachandra na phongdorakpada relief camp asida leiriba inmates singna makhoi camp asida sum leiba si matam lenphang khangde haibadagi nodal officer amadi committee gi miyoi singna khanaraga dup sahanaba potlam sing piduna dup sahanbagi khongthang asi paikhalakpani inmates singna ahan boina sabaloraba dup khara DC Kaksing Somorjit Salam amadi SDO da kudol pijabani inmates singna sariba dup singasi camp asi committee gi miyoi sing amadi volunteer singna yonbagi thaudang loduna sendong sing inmates singda phangangani haina phongdorakli inmates singna dup chaba yengsinba amadi selgi tengbang yenthokpa duga marilena DC Kaksing Somorjit Salam na phongdokibada relief camp ta leiriba inmates singda makhoigi hingjanaba senthok lambi lehanabagi pandamda masa masa gi haithoi sing thoiba amadi pamjaba sinpamda thabak sujaba yanaba district administration Kaksing gi maikaidagi tongan ba trade skill kuntra tareta takpi tambinaba survey tawduna khangdoklaga training piragani loidana Home Department ki makhada relief camp singda leiriba miyamda lupa lising amamam pibagi saro amo oina ahanba phase ki oina inmates singda lupa chonga tengbang pibani haiki Chin Kuki terrorist singna maitei muthanaba tamthiba thawong chatharakpada India na khangsinadana leirabanina India gi mihut oiduna Manipurda makok oina leiriba governor Hanbikro kumai yengnaba leibaga chap manare madugi kanaba leitre haina umanglai kanba apunba lok ukalna phongdokre ngasi konung mamangda leiba ukal gi office da pangthokiba pawgi mifamda ukal gi general secretary mutum manitona hai sin kuki terrorist singna maitai muthatnaba amadi sahi lisang sina leraklaba laisang kaya atamnana thugaiduna mai thadotuna maitai gi khongul muthatnaba honarakli maitai gi puari ga sagol naba luraba laifam kunthama thoirom hena Chin Kuki terrorist singna Manipur gi irang asida mai thadokre ngarang dasu kongba maru laifamlen gi laisangdagi pochai huralaba matung mai thadoklamle India se secular chatpani haina India lenga na laujarabasu asigumba thodok sing asida khangsinadana leithokpa sina makhoi gi secular adu tatni haibadu uthokjare terrorist singna maitai kaya hatkre laisang kaya thugai kre adubo ngasi phauba India government na khangsinadana leire Manipurda leiriba governor su kumai yengbagum yengli Manipurda governor leibagi kanabasu leitre Manipurda gi hanbinaba oina tawbiyu haiki mahana makhatana hai sin kuki terrorist singna maitai muthatkani khaliba wakhalasi kanaroidaba manglani mamang thakta maitai asi muthatnaba kayara honarakpagi thodok leikre sahi taret khuntak pathokre adubo maitai asi muthatpa ngamdana makhoi maithiduna jatkraba ngaktani masi sin kuki terrorist singna khangjinba kanagani kuki terrorist singi thawangda India government tumina khangsinadana leiba kaya asi malengi miyamda khanganaba lining laisongi look kaya punsinduna white movement ama sangsilagani masida lining look kaya nasu saruk yaminasi haike to itaba su tongnari bise
मसी अखोई मालेंगी मियामदा इंडिया गवर्नमेंट की सिगुम तात पात चथरबा थोंग मयाम से मसी मालेंगी मियामदा खंगना हौजिक्ति इना लाइनिंग चलिबा मियोय कया अमना व्हाइट मूवमेंट नत्रगना व्हाइट रिवोल्यूशन नमा कोई संसिनबा होरगनी हाइबसे मेदेन ममांदा यामांग थमजरी स्टेसिदा हौजिक थोलिबा इरांग असना मरम ओइरगा मयुम मकई मई थादोखिबदगी लांजेनरक्तुना थौबाल डिस्ट्रिक्ट की तोंगान तोंगाम रिलीफ कैम्प सिंगदा संगजाफम लौदुना लेरिबा मियोय सिंगिदमा थौबाल मोइजिंगी नहारोल सिंगना डिप्यूटी कमिश्नर थौबाल की खुथांगदा चाना थकना पोलम कया मतेंग पांखरे चाना थकना पोलम सिंग अदु खुसिनबदा सरुक याखिबा मोइजिंगदगी मोहम्मद सिराजुद्दीन एलियस अपिक नहाई हौजिक स्टेसदा थोलिबा इरांग असिदा अवाना तारो मियोय सिंगिदमक्ता मतेंग खरदा ओइरबसु पांगजबो ओइना डीसी थौबाल खुथांगदा खुसिनबनी डिप्यूटी कमिश्नर थौबाल अहंतेम सुभाषनसु मोइजिंगी नहारोल सिंगना पुक्सेल सेंगना मतेंग पांगबिरकपगिदमक थागतपा फोंदोरखि थासिगे अनिदा कुंबी पुलिस स्टेशन के मनुंग चनबा साइरेन मांगजिन अमदी खोइजुमान ताबिगी लाइंगोबी सिंगदा खुनगाक्तुन लेबा खुंजा अहुम कुकी मिलिटेंट सिंगना नोमई कापसिनदुना लेखिद्रबा तुंगदा ngasi फावबा मफम अदुदा नोमई कापनदुना लेबा मरमना अवाबा मायोकनदुना लेरिबा खोइजुमान ताबी अमदी चाइरेल मांगजिंग रिलीफ कैम्प सिंगदा काइरेम बिखोक खुनगी मियामना मतेंग पांखरे काइरेम बिखोक खुनगी युमथोंग खुदिंगमक्तगी अंगम अंगमबा चेंग हवाई थाव थुममदी पैसाना सिंगबा पुथोंगनदुना ngasi काइरेम बिखोकी नुपी मैरा पाइबी सिंग अमदी खुनगी नहा सिंगना चट्टुना मतेंगी पोलम सिंग अदु खुसिनकी मतेंग पांगमसलिबा मियामना थासिगे अनिना थोलिबा खोइजुमान ताबिगी लाइंगोबी सिंगदोला थोकिबा लाइबक थिबा थोदोक्ता लेखिद्रबा खुंजा अहुम निंगोमबम इबोमचा चाही कुंथ्रामाथोय पोकपा इबोटोन हाउबम इपोचा चाही कुंथ्रामंगा पोकपा केसो अमदी नौरेम राजकुमार चाही कुनमरी अपोकपा संजोयगी इमुंगदसु संगदुना अवाबा फोंदोपगलोयना इमुंग मनुंगी अवाबदसु सरुक याखि कुकी लालौबा सिंगना लंदारकपदगी ngathoknaba khulngnaknaba nongmai amasung nongmai maru pibiyu haijanaba thasigi marida haunaruba naidana miyamna khangabokta leiba 3rd IRB gi battalion da changnanaba honabada battalion gi security singdagi nongmai kapthorakpadagi makokta panduna lekhidraba micham hairoktagi abujam ronaldo gi lehoriba imung manungda ngasi hairok part 2 thoksom lekai gi apunba maira paibi singna sillaga lekai aduda leiba yumthong khudingna angam angamba chan thaknaba polam sing mateng pang मतेंग पांगबादुगा मरी लेना हाइरोक पार्ट 2 थोकसोम लेकाइदगी खुंदोंगबम ओंगबी गुनमनी लैमना हाइकिबदा लाइबक थिबा थौदो अदुदा लेहोरिबा इचानुपा रोनाल्डोगी लेहोरिबा इमुंग मनुंगी अवाबा लेकाय असिगी मियामना सरुक याजबगा लोयना लेकाय असिगी युमथोंग खुदिंगना अंगंबा मतेंग पांगजबनी असिगुंबा थौदो असि मतुंगदा मोहना थोक्तनबा मणिपुर लेंगाना होनबियु अबुजम रोनाल्डो की मिसिगी मतांगदा मणिपुर लेंगाकना चत्थगनी हाइरिबा मैजिस्ट्रेट इंक्वायरी अदुगी रिपोर्ट मरिलिनबा सिंगना मतम चाना पेसेंदुना लेखिदबा रोनाल्डो गी अचुंबा वायल फंगनबियु हाइखि वांगू लाइफम अवांग प्राइमरी स्कूल वांगू लाइफम हाई स्कूल वांगू लाइफम लोकल वॉलंटरी वांगू तेरा अवांग लेकाई चाइल्ड मांगजिल यूथ क्लब अमदी कुंबी सेंट्रल हाई स्कूल सिंगदा हांगलिबा रिलीफ कैम्प सिंगदा जियाना हेल्पिंग ग्रुप पोरोम पाटना चान थकना पोलम हिदा लांगथा अमदी अंगांगी साना पोचिंग मतेंग पांगबगी थबक लेफ्टना चथरी जियाना हेल्पिंग ग्रुप ना मतेंग पांगबगी थबक चथरीबा दुबु रिलीफ कैम्प सिंगी कमिटी सिंगना थागतपा फोंदोरकले नाकलमरोमदा मोरे अमदी चुराचांदपुरदगी लांजेनरक्तुना थोंजु असेंबली कंस्टिट्युएंसी की मनुंग चना लेबा आइडियल गर्ल्स कॉलेज रिलीफ कैम्प ता संगजफम लौदन लेरिबा मियोय सिंगबो सोशल साइंटिस्ट दनबी लाइस्रमना पुंगनिंग वाखल इंथना लेनबा हाइरी माना मखा ताकिबदा अंगांग सिंगना ममा मपा लेखिद्रे युम कै मैना जाख्रे हाइदुना वाखल सोंथना लेरोइदबनी हेना दुं वाखल चाउथोना लाइरिक लाइसुदा पुंगनिंग चंगना पादुना वाखल नुंगाइना लेगदबनी अमदी थबक हेना सुदुना हानगी पुंसी मरेलदगी हेनबा होनगदबनी हाइनसु पुंगनिंग वाखल थगतखि डिप्यूटी कमिश्नर इम्फाल ईस्ट नंगरांग पोरोमपाता लेरिबा वेटरनरी गेस्ट हाउस ता हांगलिबा रिलीफ कैम्प ता लेरिबा सिंगदा सोशल वेलफेयर डिपार्टमेंट की मखादा ओल्ड एज पेंशन अमदी विडो पेंशन कार्ड मै चाख्रबा सिंगी अनोबा कार्ड अमुहना सादुना बेनिफिशियरी सिंगदा यंथोकपा होख्रे मणिपुर थोलेबा इरांग असना मरम ओइरगा मियामना लेंगा असदा थमलंबा थाजबा सिंग अदु मांगसलकले मरम असना मणिपुर की गवर्नर अमदी लेंगाक पाइरिबा ऑफिशियल सिंगना मियामगी थाजबा हंजलकनबा होनबदा एक्टिव ओइना सरुक याबियो हाइना सीपीआई की एमपी मंगाना मणिपुर की गवर्नर अनुशिया उइकेदा तक्सिनख्रे
Manipur tholiba irang asigi matangda kari solution purakpa yabage haina yengsinba lakiba CPI gi MP mangana ngasi Manipur governor unaruro matung paumi singda phongdokibada Manipur governor na masagi oiba loksing sinaduna tholiba irang asi athuba matamda santi hanjalaknaba honagadabani responsible oiba citizen gi committee ga unaduna amadi makhoida thajaba piraga irang asigi waroishin puraknaba honagadabani masida sunatana relief camp te leiriba common people singsu unaraga mangkraba thajaba sing adu amu hanjalaknaba honaba mathau tai tholiba irang asida purup anigi marakta leiramba thajanadaba amadi charangnaba poliba aranba wafam sing upay ama natraga upay ama sinaduna lokthokpa mathau tai masida governor amadi official singi active participation longnaba wafam thamki lengak asna positive oiba khongthang sing paikhatnaba wafam kaya pukhatpaduda governor gi maikaidagi angamba thakta thabak paikhatnaba honagani haibagi thajaba pirakhi hairi Impalda lakiba CPI amadi CPI M gi MP singadudi Kerala gi Rajya Sabha gi CPI MP Binoy Bishwan Santos Kumar Tamil Nadu dagi Lok Sabha MP Shubha Aryan Bengal dagi Rajya Sabha gi CPI M gi MP John Bistak amadi B Bhattacharya ni Manipur tholiba watho asigi matangda sumbalang lalangjing puthokuna waroishin puraknaba thase kunda parliament ki mifamda khananenaba pandamda thijin khongsa ama Lok Sabha ama Rajya Sabha gi MP sing mangana Bisnupur district ki Moirangda ngasi lakre khongsa duda CPI gi Lok Sabha gi MP K Subarayan CPI gi Rajya Sabha gi MP Binoy Bishwan Rajya Sabha gi MP Shobha CPI M gi John Britas amadi Tamil Nadu gi Rajya Sabha gi MP P Santos Kumar na Moirangda laktuna relief camp Khoyol Kaithal amadi Moirang College da laiba inmate singa hakthengna unaduna thokiba thodok singi matangda wari shanaki ngasi kwakta da thokiba thodokta soklaba ima singasu unaduna aso apan singi matangda hangki tharamaduna MPP Santos Kumar na thokliba irang asiga sumba langlalang puthoknaba amadi athubada waroisin puroknaba angamba mateng pangani haiki United Club One Voice haiba wakalon na mangda thamlaga Manipur gi yalomi sing na logodaba thodang haiba hiramda nomagi oiba khananabagi thora ama Pasoi Assembly Constituency gi manungda leiriba club amadi association sing apunba apex body oiriba apunba tengbang lupna sinduna takyal kolom lekai da leiba YPC community hall da pangthokre thoramaduda Professor W Nabakumar na kuki gi origin gi matangda social activist Thonaujam Brinda na narco terrorism gi matangda kokomi gi mihur Longjam Ratan Kumar na Manipur gi hauzik thengnariba issue gi matangda amadi sana leibak Daily Paper gi editor Ningombam Hemant Kumar na yalomi sing na logodaba thodang haiba gi matangda wafam sing thamki Tauranga Marilena sana leibak gi editor Hemant Kumar na hai hauze maitai singi oina agenda ma semba mathau tai agenda sing asigi manungda kumjali sing chapa humdrani thoida article 371 sigi manung channa semkiba hill area committee asi lokthoknaba honaba delimitation tawdingaida NRC chana hanaba honaba Manipur gi miya amasung tumgi mirol sing ngaktuna thamnaba anoba agreement ama India lenga ka inanaba honaba mathau tai agreement asida India lenga tagi tokhai tage haiba wafam natana isa nga thoknaba amadi isa gi satam kanjanabagi matangda wafam sing pukhachi haiki India National Congress na sinduna Lakhipur constituency gi oina nauna semliba delimitation gi matangda yaningda phonotuna ngarang konjeng lekai dagi Lakhipur bus stand phauba rally chatkre Rally aduda tongan organization kaya saruk yaki satkiba rally aduda Assam Pradesh Congress Committee gi Secretary L Thoiba Singa Nayagram GP gi nominee Ngangom Brajakishore Singa Khaidem Kanta Amit Das Ward Commissioner Bappa Sen Laisram Sarat Nogen Social Worker Sunita Konthaujam President Women Action Committee for Village Protection P Ras Bihari Y Ras Bihari MMD Ogi President Abdul Nur Chaudhary INC gi Banskandi Block President Hussein Nur Laskar Lakhipur Block Congress के President MR Khan Rupai Bali gi AP Borkar Hussein Laskar Kaptanpur gi AP Abu Siddiq INC gi Binakandi Block के President Manitomba Singa Amshugi General Secretary Asangbam Swapan Singa amadi atay miyoy kaya na sarugyaki delimitation asida yaningda phondokpagi memorandum sing MLA Kaushik Rai amadi SDO khutangda Election Commission of India da pisinki SDO na memorandum asi ngarangmak tharagani haina thajabasu pirakhe hairi
Mathang sahida pangthokadariba Lok Sabha Mikhal amasung sahi asig loisilakpada pangthokadaba State Assembly sing yengduna Mikhal gi sem sabagi thorang lokholoduna BJP na Rajasthan, Chhattisgarh, Madhya Pradesh amasung Telangana gi election in charge sing lauthokre. State mari asida Madhya Pradesh tamak BJP na lenga libani, Chhattisgarh amasung Rajasthan da Congress government sing na lenga libani aduga Telangana dana Bharat Rashtra Samiti BRS government lai Union Minister Prahlad Joshi na Rajasthan gi election in charge aduga Gujarat ki hanagi Deputy Chief Minister Nitin Patel amasung Haryana dagi Kuldeep Bishnoi na co in charge sing oiri, Madhya Pradesh ki oina Union Minister ani na election in charge oiri, Bhupender Yadav na in charge amadi Ashwini Vaishnav na co in charge oiri, Chhattisgarh gi na Senior Party Leader Om Prakash Mathur na in charge amasung Union Minister Mansukh Mandaviya na co in charge oina khanke. Telangana gi oina hanagi Union Minister Prakash Javadekar na Telangana gi in charge amadi co in charge na BJP National General Secretary Sunil Bansal na oire, sahi asida Mizoram Assembly gi su Mikhal pangthokadoribani hairi. Hojarobada maroyapa amukana thamjari. Kuki militant sing nomai kapsalakpadagi mahiroi ama laikhidre, security personnel sing lambi thinglamba nupi sing phuramle. Education Minister T.S. Basanta Kumar, Chief Minister Scholars Students Rehabilitation Scheme CMCSRS 2023 ngasi launch tawkre. All as home Kaksing relief camp talairiba inmates singda dup chaba tambiduna dup chankre. Loinana Communist Party of India gi MP manga Manipurda laktuna Governor unakre amadi Moirangda satuna relief camp ki inmates singa unakre. Nasigidi Paodam pijaba matang solution jare miyang tabiri basingbu amukana kurumjari.